Bongi threat Thijinaba Indiana FBI Amadi Interpol gi Mateng Lounaba Haikhre. Hokiba chayol ani gi manungda India gi airline kaya Thijinaba bongi threat chamri gi mathakta fangkhre. India sarkar na case asi Thijinbada United States Amadi International Police Interpol da Mateng pibiraknaba Haikhre. Sarkar amaru oina case asida United States da base oiba Khalistani group singi khut yaubra haina Thijinba pamli. Ningsingba yai Hokiba chayolda 6-4 Justice SFJ gi luchingba Gurparwan Singh Panamna India gi economy sonta hannaba November amadagi November 10 fauba Air India boycott taunaba hairakhrabani. Source amana haikibada US ki Federal Bureau of Investigation FBI na India gi authority singa khusamnaduna social media gi hakthangda airline singda pirakhiba bomb gi threat singi likhun leri. October 15 dagina October 19 fauboda domestic amadi international flight chamri taragi mathakta Thijinaba bomb gi threat fangki. US ki citizen singsu yauna apanba thohanliba airline singda pirakhiba Thijinaba bomb gi threat investigate tawboda US official na India gi authority ga paw faunari haina Delhi da leiba US embassy gi spokesperson amana media gi miyoi singda hairakre. Sarkar dagi thorakpa atopa paw amana India na Germany amadi United Kingdom dagi case asiga mari leinaba information launaba Interpol gi mating piraknaba Haikhre hairi. Sources na makata na haibada hairiba bomb gi threat khara likhun lirubada Germany amadi UK gi Virtual Private Network VNP server sing dagi horakpa orami. Maram asina lebak ani asidegi information lawa moru oi hairakli. Bomb gi threat ta panam gi maming yafsilakhibana case asi yamna chathokre. Hokiba matam kharada panan hatnaba plot sinbada India government gi khut yawi haina US na marar sirikhirbani. Adubu India na masi achumba nate haiki. Amaromda panan India gi sarkar na wanted lauthokhraba terrorist singi lista yauri. National Investigation Agency NIA na panangi mathakta Unlawful Activities Prevention Act ki makhada maral kaya thagarkhrabani. Panam ne ikui jingai da mamang da Air India boycott tawbata natana mahairoi singda National Capital Region amadi Punjab ta leiba center na chalaiba school singsu boycott tawnaba hairakhrabani. Masigi mathakta panangi mahakpu hatnaba sinkiba plot amasung haukiba chahida Canada da Hardip Singh Nigar hatkibada Home Minister Amit Shah gi khut yawi hairakhi.